Manipur Imana. अच्छा ngasi ima iben koi meraja mo mahandar jumda dithabiu ajiki manipur lan loiji manipur India government amasung Manipur government gi mafamda akoina Tripurada leijaraga su maitai macha moini yamna nungaitabam phongdokjaraga athubi matamda lan jitang loisannabagi tama government da koina hanjin hanjin haijari aduna ngasi tawriba miot minai sida akoi maitai moina sathina nungaitaba phongdokjari aduna ngasi gi dinjida ko ima ibel akoi mayam pullaga maya paiduna nungaitaba phongdokjabani ngasi hawri ihause athubi matamda loisanbi waina सरकार की हिंदा कोई हाइजरी मतंग ngasi babuda Manipur government amadi India government mamitang abra aduga kuki terrorist makoina khulai bai ba masen tawna gi di haidraduna makoina nupi angang da khulai bai draba khom thai ba angang amadi yamna pikli ba angang mayam ma phana puki ba mase humanity nati haibse kuki mayam da message tawjani